ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯆꯤꯡꯁꯥꯡ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯊꯥꯖꯅ ꯂꯦꯞꯊꯈꯤꯕꯗꯨ ꯎꯕꯗ ꯃꯁꯥꯗ ꯄꯨꯡꯊꯛ ꯊꯛꯀꯠꯂꯦ꯫ ꯊꯥꯖ ꯁꯤ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ? ꯊꯥꯖ ꯕꯥꯏꯛ ꯑꯗꯨꯗꯤ ꯅꯣꯡꯃꯩ ꯀꯥꯞꯂꯝꯂꯒ ꯒꯥꯔꯤꯗꯨ ꯁ꯭ꯄꯤꯗ ꯀꯟꯅ ꯊꯧꯔꯒ ꯆꯠꯈꯤ꯫ ꯀꯅꯥꯅꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯍꯧꯗꯦ꯫ ꯆꯤꯡꯁꯥꯡꯁꯨ ꯊꯥꯖꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯨꯄꯤ ꯃꯥꯕꯨ ꯀꯟꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯕ ꯁꯪꯗ꯭ꯔꯦ꯫ ꯈꯨꯗꯛꯇ ꯆꯤꯡꯁꯥꯡ ꯊꯥꯖꯕꯨ ꯒꯥꯔꯤꯗ ꯍꯥꯞꯀꯠꯂꯒ ꯃꯅꯥꯛ ꯅꯛꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯇꯝꯅ ꯄꯨꯈ꯭ꯔꯦ꯫ ꯃꯁꯥꯗꯨꯁꯨ ꯏꯈꯦꯡ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤ꯫ ꯍꯣꯜꯂꯤꯕ ꯁꯣꯔꯗꯨ ꯈꯪꯇꯞꯇ ꯍꯣꯟꯕ ꯍꯧꯔꯦ꯫ ꯃꯄꯤ ꯁꯤꯟꯊꯥꯅ ꯃꯈꯨꯠ ꯑꯅꯤꯅ ꯃꯕꯨꯛꯇ ꯄꯥꯏꯔꯒ ꯈꯥꯡꯅꯕ ꯍꯣꯠꯅꯩ꯫ ꯃꯇꯧꯗꯨ ꯎꯕꯗ ꯆꯤꯡꯁꯥꯡꯗꯤ ꯃꯄꯤ ꯍꯦꯟꯅ ꯁꯤꯟꯊꯔꯤ꯫ ꯒꯥꯔꯤꯗꯨ ꯁ꯭ꯄꯤꯗ ꯑꯔꯣꯏꯕꯤꯗ ꯊꯧꯔꯛꯂꯒ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯏ꯫ ꯍꯦꯛ ꯌꯧꯔꯛꯄꯒ ꯏꯃꯔꯖꯦꯟꯁꯤ ꯔꯨꯝꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯆꯤꯡꯁꯥꯡ ꯃꯈꯨꯠ ꯃꯁꯥ ꯄꯨꯝꯕ ꯊꯥꯖꯒꯤ ꯍꯛꯆꯥꯡꯗꯒꯤ ꯊꯣꯛꯂꯛꯄ ꯏꯗꯨꯅ ꯁꯤꯟꯕ ꯊꯨꯡꯂꯦ꯫ ꯏꯃꯔꯖꯦꯟꯁꯤ ꯔꯨꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯅꯔꯁ ꯃꯌꯥꯝ ꯑꯃ ꯆꯦꯟꯁꯤꯟꯕꯗꯨ ꯎꯕꯗ ꯆꯤꯡꯁꯥꯡ ꯋꯥꯈꯜ ꯃꯥꯡꯅ ꯃꯄꯤ ꯁꯤꯟꯊꯔꯤ꯫ ꯃꯤꯠꯌꯦꯡ ꯑꯗꯨꯁꯨ ꯊꯥꯖꯕꯨ ꯄꯨꯁꯤꯟꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯕ ꯂꯦꯞꯇꯦ꯫ ꯗꯣꯛꯇꯔ ꯑꯃꯒ ꯅꯔꯁ ꯑꯃꯒ ꯊꯣꯛꯂꯛꯂꯒ ꯆꯤꯡꯁꯥꯡꯕꯨ ꯎꯅꯔꯤ꯫ ꯁꯣꯝ ꯅꯨꯄꯤꯁꯤꯒꯤ ꯍꯁꯕꯦꯟ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯍꯣꯏ ꯃꯥꯅꯤ ꯗꯣꯛꯇꯔ꯫ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯏꯆꯥꯒꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯗꯣꯛꯇꯔ꯫ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯂꯦꯚꯦꯜꯗ ꯍꯣꯠꯅꯖꯒꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯩꯁꯦ ꯑꯃꯅ ꯉꯛꯁꯝꯗ ꯄꯥꯟꯕꯅꯤ, ꯑꯗꯨꯒ ꯑꯃꯅ ꯑꯣꯏ ꯊꯪꯕ ꯊꯕꯛ ꯃꯌꯥꯗ ꯄꯥꯟꯕ ꯑꯣꯏꯕꯒꯤ ꯈꯔ ꯀꯣꯝꯄ꯭ꯂꯤꯀꯦꯁꯟ ꯂꯩ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯍꯦꯚꯤ ꯕ꯭ꯂꯤꯗꯤꯡ ꯇꯧꯈꯤꯕꯗꯨꯒꯤ ꯕ꯭ꯔꯦꯟꯗ ꯑꯣꯛꯁꯤꯖꯦꯟ ꯂꯦꯚꯦꯜ ꯌꯥꯝ ꯊꯤꯅ ꯍꯟꯊꯈ꯭ꯔꯦ꯫ ꯗꯣꯛꯇꯔꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯆꯤꯡꯁꯥꯡꯗꯤ ꯃꯁꯥꯗꯨ ꯍꯦꯟꯅ ꯄꯥꯈꯠꯂꯤ꯫ ꯁꯣꯔꯗꯨ ꯐꯨꯏꯅ ꯍꯣꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯗꯣꯛꯇꯔ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯗꯣꯛꯇꯔ꯫ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯔꯒ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯏꯆꯥꯒꯕꯨ ꯀꯟꯅꯕ ꯌꯥꯔꯣꯏ ꯗꯣꯛꯇꯔ꯫ ꯑꯉꯥꯡꯁꯦ ꯊꯥ 8ꯇꯤ ꯁꯨꯔꯦ, ꯑꯗꯨꯅ ꯐꯤꯚꯝ ꯑꯁꯤꯗ ꯃꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯀꯨꯏꯅ ꯂꯩꯁꯤꯟꯕꯗꯤ ꯈꯨꯗꯣꯡ ꯆꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯃꯃꯥꯒꯤ ꯑꯣꯄꯔꯦꯁꯟꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯑꯉꯥꯡꯒꯤ ꯑꯃꯨꯛ ꯇꯧꯅꯕ ꯇꯧꯁꯤ꯫ ꯀꯣꯟꯁꯦꯟ ꯐꯣꯔꯝ ꯑꯁꯤꯗ ꯁꯥꯏꯟ ꯇꯧꯕꯤꯌꯨ꯫ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯗꯣꯛꯇꯔ ꯑꯗꯨꯗꯤ ꯑꯣꯄꯔꯦꯁꯟ ꯔꯨꯝꯗ ꯑꯃꯨꯛ ꯆꯪꯈꯤ꯫ ꯆꯤꯡꯁꯥꯡꯁꯨ ꯅꯔꯁꯅ ꯄꯤꯔꯛꯂꯤꯕ ꯀꯂꯝꯗꯨ ꯄꯥꯏꯔꯒ ꯐꯣꯔꯝ ꯑꯗꯨꯗ ꯁꯥꯏꯟ ꯇꯧꯈꯤ꯫ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯨ ꯐꯣꯔꯝ ꯑꯗꯨꯗ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯁꯤꯟꯊꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯋꯥꯟꯁꯨ ꯄꯥꯎ ꯐꯪꯂꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯆꯦꯜꯂꯛꯏ꯫ ꯃꯅꯤꯒꯤ ꯏꯃꯨꯡꯁꯨ ꯄꯥꯎ ꯍꯦꯛ ꯇꯥꯕꯒ ꯈꯨꯗꯛꯇ ꯂꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯏ꯫ ꯆꯤꯡꯁꯥꯡꯅ ꯑꯣꯄꯔꯦꯁꯟ ꯔꯨꯝꯒꯤ ꯃꯌꯥꯗ ꯐꯝꯊꯔꯒ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯂꯩꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯃꯃꯥꯕꯤꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯏꯆꯥꯒꯤ ꯐꯤꯚꯝꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕ? ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯤꯒꯦ? ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯆꯤꯡꯁꯥꯡ ꯃꯃꯥꯏꯗꯨ ꯂꯩꯃꯥꯏꯗ ꯅꯣꯟꯊꯔꯒ ꯂꯩ, ꯑꯗꯨꯒ ꯃꯄꯤ ꯁꯤꯟꯊꯥꯅ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯏ ꯊꯣꯛꯃꯟꯕꯗꯒꯤ ꯕ꯭ꯔꯦꯟꯗ ꯑꯣꯛꯁꯤꯖꯦꯟ ꯂꯦꯚꯦꯜ ꯍꯟꯊꯈ꯭ꯔꯦꯅ ꯍꯥꯏ꯫ ꯑꯣꯄꯔꯦꯁꯟꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯑꯉꯥꯡꯒꯤ ꯑꯣꯄꯔꯦꯁꯟ ꯑꯃꯨꯛ ꯇꯧꯒꯅꯤꯅ ꯍꯥꯏ꯫ ꯋꯥꯗꯨ ꯍꯥꯏꯔꯒ ꯆꯤꯡꯁꯥꯡ ꯃꯄꯤ ꯁꯤꯟꯊꯅ ꯂꯩ꯫ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏꯅ ꯋꯥꯈꯜ ꯋꯥꯅꯔꯦ꯫ ꯃꯃꯥꯕꯤꯅꯁꯨ ꯃꯄꯤ ꯁꯤꯟꯊꯥꯅ ꯏꯆꯥꯒ ꯏꯁꯨꯒꯗꯣ ꯀꯩꯁꯨ ꯇꯧꯔꯣꯏ, ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨꯅꯦ, ꯀꯩꯁꯨ ꯇꯧꯔꯣꯏꯀꯣ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯣꯏꯅ ꯋꯥꯈꯜ ꯋꯥꯔꯦ꯫ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯦ, ꯇꯨꯃꯤꯟ ꯂꯣꯏꯅ ꯂꯩꯔꯦ꯫ ꯃꯅꯤꯅ ꯑꯃꯨꯛ ꯇꯞꯅ ꯀꯝꯗꯧꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯅꯣ? ꯋꯥꯍꯪ ꯑꯗꯨꯗ ꯆꯤꯡꯁꯥꯡ ꯑꯁꯥꯎꯕ ꯁꯛꯐꯝꯗ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯥꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯕꯥꯏꯛ ꯑꯃꯗ ꯂꯥꯛꯂꯒ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯀꯥꯞꯁꯤꯜꯂꯛꯄꯅꯤ꯫ ꯀꯅꯥꯅ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ? ꯁꯅꯥꯍꯜꯒꯤ ꯀꯥꯡꯕꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯀꯔꯤꯅꯣꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯁꯤꯕꯨ? ꯃꯄꯨꯟꯁꯤꯗ ꯄꯥꯞꯇꯅ ꯄꯤꯛ ꯊꯜꯂꯦ ꯍꯥꯏꯕ ꯈꯪꯖꯗꯕ ꯖꯥꯠꯂꯥ? ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕꯗ ꯊꯥꯖꯗ ꯂꯥꯏꯕꯛ ꯊꯤꯕ ꯇꯥꯈꯤꯕ ꯑꯩ ꯃꯈꯣꯏꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯈꯨꯠ ꯄꯦꯟꯅ ꯍꯥꯠꯀꯅꯤ꯫ ꯉꯥꯏꯈꯣ ꯑꯝꯇ ꯇꯞꯊꯈꯣ, ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯟꯅꯈꯤꯁꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯋꯥꯟꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗ SP ꯄꯣꯏꯔꯦꯝꯕꯗꯣ ꯇꯌꯥꯏꯕꯨ ꯎꯅꯕ ꯂꯥꯛꯏ꯫ ꯁꯅꯥꯍꯜꯗꯨ ꯕꯦꯜ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯅꯤ꯫ ꯀꯔꯤ? ꯁꯅꯥꯍꯜ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕ? ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯤꯗꯦ꯫ ꯑꯗꯨꯒꯤ SP ꯄꯣꯏꯔꯦꯝꯕꯗꯣ ꯇꯌꯥꯏꯗ ꯐꯣꯟ ꯇꯧꯕꯅꯤ, ꯄꯥꯏꯈꯠꯂꯛꯇꯦ꯫ ꯑꯗꯨꯒꯤ ꯌꯨꯝꯗ ꯂꯥꯛꯏꯅꯦꯅ ꯍꯥꯏꯔꯝꯕꯅꯤ꯫
ꯑꯩꯁꯨ ꯑꯗꯨ ꯇꯧꯕꯒ ꯀꯨꯏꯅ ꯋꯥꯔꯤ ꯀꯝꯇ ꯁꯥꯟꯅꯔꯛꯇ꯭ꯔꯦ ꯁꯅꯥꯍꯜ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯗ ꯇꯥꯕꯗ ꯆꯤꯡꯁꯥꯡ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯔꯦ ꯁꯣꯏꯗꯅ ꯁꯅꯥꯍꯜꯅ ꯊꯣꯛꯍꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯛꯄꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯉꯝꯗꯦ ꯃꯈꯨꯠ ꯑꯅꯤꯃꯛ ꯈꯨꯇꯨꯝ ꯇꯥꯁꯤꯟꯈ꯭ꯔꯦ ꯃꯃꯤꯠ ꯑꯅꯤꯗꯨꯁꯨ ꯑꯁꯥꯎꯕꯅ ꯉꯥꯡꯁꯪ-ꯉꯥꯡꯁꯤꯜꯂꯤ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯐꯤꯡꯅ ꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯩ ꯃꯅꯤꯒ ꯊꯋꯥꯟꯒꯅ ꯆꯪꯗꯅ ꯈꯥꯝꯅꯕ ꯍꯣꯠꯅꯩ ꯕꯤꯅꯥꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯍꯦꯟꯅ ꯄꯥꯈꯠꯆꯩ ꯀꯗꯥꯏꯗꯅꯣ ꯆꯤꯡꯁꯥꯡ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯑꯩꯕꯨ ꯈꯝꯂꯛꯀꯅꯨ ꯑꯩ ꯉꯁꯤ ꯁꯣꯏꯗꯅ ꯃꯤ ꯍꯥꯠꯀꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯁꯦ ꯉꯥꯏꯈꯣꯁꯦ ꯑꯩꯕꯨ ꯈꯝꯒꯅꯨ ꯊꯥꯗꯣꯛ ꯃꯈꯣꯏ ꯂꯣꯏꯅ ꯈꯨꯗꯛꯇ ꯍꯥꯠꯄ ꯉꯝꯒꯅꯤ ꯑꯩ ꯃꯤ ꯍꯥꯠꯀꯦ ꯏꯈꯨꯠ ꯄꯦꯟꯅ ꯃꯈꯣꯏ ꯂꯣꯏꯅ ꯑꯩꯅ ꯍꯥꯠꯀꯅꯤ ꯇꯧꯍꯩꯗꯦꯅꯦ ꯍꯧꯖꯤꯛ ꯊꯥꯖꯒ ꯉꯥꯡꯒꯒꯤ ꯈꯟꯒꯗꯧꯕꯅꯤꯅꯦ ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯍꯧꯖꯤꯛ ꯋꯥꯍꯩ ꯑꯗꯨꯗ ꯆꯤꯡꯁꯥꯡ ꯃꯄꯤ ꯁꯤꯟꯊꯥꯅ ꯄꯦꯟꯗꯅ ꯍꯥꯏꯔꯛꯏ ꯏꯆꯥꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯩ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯈꯨꯠ ꯄꯦꯟꯅ ꯂꯃꯟ ꯈꯨꯝꯅꯤꯡꯂꯒꯁꯨ ꯈꯨꯗꯨꯝ ꯇꯥꯁꯤꯜꯂꯒ ꯈꯥꯡꯕꯅꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯅ ꯐꯤꯕꯝꯁꯤꯗ ꯂꯩꯔꯤꯕꯁꯦ ꯃꯈꯣꯏꯅ ꯊꯣꯛꯍꯟꯕ ꯅꯠꯇ꯭ꯔꯣ ꯃꯈꯣꯏꯅ ꯑꯩꯕꯨ ꯂꯃꯟ ꯈꯨꯝꯅꯤꯡꯂꯤꯕꯗꯣ ꯐꯣꯡꯅ ꯆꯥꯡꯌꯦꯡ ꯇꯧꯅꯒꯅꯤ ꯉꯁꯤꯗꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯆꯤꯡꯁꯥꯡ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯍꯧꯖꯤꯛ ꯃꯗꯨ ꯇꯧꯔꯨꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦꯅꯦ ꯍꯧꯖꯤꯛ ꯊꯥꯖꯒ ꯉꯥꯡꯒꯅ ꯈ꯭ꯋꯥꯏꯗꯒꯤ ꯗꯔꯀꯥꯔ ꯇꯥꯒꯗꯕ ꯃꯤꯁꯛꯁꯦ ꯅꯪꯅꯦ ꯅꯪ ꯋꯥꯈꯜ ꯑꯃꯨꯛꯇ ꯈꯟꯊꯧ ꯃꯌꯥꯝ ꯆꯪꯗꯅ ꯆꯤꯡꯁꯥꯡꯕꯨ ꯈꯥꯝꯅꯅꯕ ꯍꯣꯠꯅꯩ ꯆꯤꯡꯁꯥꯡꯁꯨ ꯇꯧꯐꯝ ꯈꯪꯗ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯃꯃꯥꯏꯗꯨ ꯃꯈꯨꯠ ꯑꯅꯤꯃꯛꯅ ꯈꯨꯝꯖꯤꯜꯂꯒ ꯐꯛꯂꯥꯡꯗ ꯉꯥꯊꯔꯒ ꯐꯝꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯌꯦꯡꯕ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯆꯤꯡꯁꯥꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯀꯨꯔꯨꯛ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯃꯤꯀꯨꯞ ꯑꯁꯤꯗ ꯊꯧꯁꯥꯔꯨꯗꯦ ꯊꯋꯥꯏ ꯍꯛꯆꯥꯡꯅ ꯑꯁꯤ ꯌꯧꯅ ꯆꯥꯛꯂꯕꯗ ꯀꯔꯤꯁꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯒꯦ ꯈꯟꯈꯤꯗ꯭ꯔꯦ ꯁꯣꯝꯗꯅ ꯅꯨꯃꯤꯠꯇꯨ ꯁꯅꯥꯍꯜꯒꯤ ꯀꯦꯁꯇꯨ ꯏꯚꯤꯗꯦꯟꯁ ꯀꯌꯥ ꯑꯃ ꯂꯩꯔꯒꯁꯨ ꯅꯝꯐꯨ ꯁꯥꯐꯨꯗ ꯀꯨꯞꯁꯤꯜꯂꯒ ꯃꯥꯕꯨ ꯊꯥꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯀꯦꯁ ꯍꯤꯌꯔꯤꯡ ꯂꯩꯒꯗꯕꯗꯨ ꯉꯁꯤ ꯇꯧꯔꯅꯤ ꯍꯥꯏꯗꯨꯅ ꯀꯣꯔꯠꯅ ꯍꯦꯛꯇ ꯂꯦꯞꯁꯤꯜꯂꯛꯈꯤꯕꯗꯨ ꯑꯦꯁ.ꯄꯤ. ꯄꯣꯏꯔꯦꯝꯕꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯂꯝꯗꯝ ꯑꯁꯤ ꯁꯛꯇꯤ ꯄꯥꯏꯕ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯂꯣ ꯂꯩꯇꯕ ꯂꯩꯕꯥꯛꯀ ꯆꯞ ꯃꯥꯟꯅꯩ ꯄꯥꯎꯗꯨ ꯍꯦꯛ ꯐꯪꯕꯒ ꯑꯦꯁ.ꯄꯤ. ꯄꯣꯏꯔꯦꯝꯕ ꯃꯁꯥꯗꯨ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯈꯨꯗꯛꯇ ꯃꯊꯛ ꯊꯣꯡꯕ ꯑꯣꯐꯤꯁꯔꯁꯤꯡꯕꯨ ꯎꯅꯕ ꯂꯥꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯑꯆꯨꯝꯕꯒꯤꯗꯃꯛ ꯑꯦꯁ.ꯄꯤ. ꯄꯣꯏꯔꯦꯝꯕ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯔꯥꯟꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯑꯣꯐꯤꯁꯔ ꯑꯗꯨꯒꯤ ꯃꯊꯛꯇ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯕ ꯍꯧꯔꯛꯏ ꯁꯔ ꯃꯁꯤ ꯂꯣꯒꯤ ꯃꯥꯌꯣꯛꯇꯅꯤ ꯏꯐꯣꯡ ꯐꯣꯡꯅ ꯄꯨꯝꯅꯃꯛ ꯈꯪꯅꯗꯨꯅ ꯂꯩꯔꯕ ꯑꯔꯥꯟꯕꯁꯤꯡꯕꯨ ꯁꯔ ꯍꯣꯏꯅ ꯀꯞꯁꯤꯟꯕꯤꯅꯕ ꯍꯣꯠꯅꯕꯤꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯦꯁ.ꯄꯤ. ꯄꯣꯏꯔꯦꯝꯕꯒꯤ ꯋꯥꯇꯥꯗꯨꯗ ꯑꯣꯐꯤꯁꯔꯗꯨ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ ꯑꯦꯁ.ꯄꯤ. ꯋꯥꯈꯜꯗꯨ ꯈꯔ ꯏꯪꯊꯅꯕ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯍꯥꯟꯅ ꯊꯛꯆꯤꯜꯂꯨ ꯑꯗꯨꯒ ꯅꯤꯡꯊꯤꯖꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯐꯝꯃꯨ ꯑꯩ ꯁꯔꯒꯤꯗ ꯏꯁꯤꯡ ꯊꯛꯄ ꯂꯥꯛꯄ ꯅꯠꯆꯗꯦ ꯐꯝꯗꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯅꯈꯣꯏ ꯅꯍꯥꯁꯤꯡꯁꯤ ꯌꯥꯝ ꯐꯤꯡꯉꯤꯅꯦ ꯃꯗꯨꯗꯗꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯁꯣꯏꯅꯔꯛꯄ ꯇꯥꯕꯅꯤꯅꯦ ꯑꯩꯒꯤ ꯕꯤꯍꯦꯕꯤꯌꯔ ꯑꯁꯤ ꯑꯁꯣꯏꯕꯅꯤ ꯍꯥꯏꯔꯒꯗꯤ ꯁꯔ ꯍꯣꯏꯅ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯕꯤꯔꯤꯕ ꯃꯌꯥꯝꯗꯨꯗꯤ ꯑꯁꯣꯏꯕ ꯅꯠꯇꯕ꯭ꯔꯥ ꯁꯔ ꯍꯣꯏꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯃꯣꯠꯄ ꯃꯌꯥꯝ ꯑꯁꯤ ꯅꯪ ꯑꯃꯅ ꯂꯣꯏꯅ ꯁꯦꯡꯗꯣꯛꯄ ꯉꯝꯂꯗ꯭ꯔꯣ ꯉꯝꯂꯗ꯭ꯔꯅꯦ ꯑꯩ ꯑꯃꯈꯛꯇꯅ ꯉꯝꯂꯝꯗꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯆꯨꯝꯕꯒꯤꯗꯃꯛ ꯂꯦꯞꯃꯤꯟꯅꯔꯒꯗꯤ ꯀꯩꯁꯨ ꯂꯩꯕ ꯋꯥꯐꯝ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯁꯤꯕ ꯀꯤꯗꯅ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯐꯔꯦꯅꯦ ꯑꯩꯕꯨꯗꯤ ꯅꯪꯅ ꯍꯥꯏꯕꯗꯨ ꯌꯥꯔꯒꯦ ꯑꯆꯨꯝꯕꯒꯤꯗꯃꯛ ꯑꯩꯁꯨ ꯂꯦꯞꯂꯒꯦ ꯑꯗꯨꯕꯨ ꯑꯩ ꯅꯠꯇꯕ ꯃꯌꯥꯝꯁꯤꯗꯤ ꯂꯣꯏꯅ ꯁꯦꯝꯗꯣꯛꯄ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯑꯣꯐꯤꯁꯔꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯑꯦꯁ.ꯄꯤ. ꯄꯣꯏꯔꯦꯝꯕ ꯋꯥꯍꯩ ꯑꯃꯠꯇ ꯈꯨꯝꯗ ꯑꯁꯥꯎꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯂꯦꯞꯇꯨꯅ ꯂꯩ ꯑꯣꯐꯤꯁꯔ ꯑꯗꯨꯁꯨ ꯈꯣꯟꯖꯦꯜꯒꯗꯨ ꯈꯔ ꯋꯥꯎꯔꯞꯅ ꯑꯦꯁ.ꯄꯤ. ꯄꯣꯏꯔꯦꯝꯕꯕꯨ ꯆꯩꯕꯩ ꯉꯥꯡꯕꯩ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯣꯐꯤꯁꯔꯁꯤꯡꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯁꯦꯡꯕ ꯆꯠꯄ ꯑꯆꯨꯝꯕ ꯄꯥꯝꯕ ꯑꯣꯐꯤꯁꯔꯁꯤꯡꯅ ꯍꯥꯏꯕ ꯅꯪ ꯈꯪꯕ꯭ꯔꯥ ꯃꯁꯥ ꯃꯁꯥꯒꯤ ꯀꯥꯟꯅꯅꯕ ꯃꯆꯨꯝ ꯈꯔ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯎꯅ ꯃꯃꯤꯠ ꯇꯥꯡꯂꯕ ꯇꯥꯅ ꯃꯅꯥ ꯄꯪꯂꯕ ꯉꯥꯛꯇꯅꯤꯅꯦ ꯃꯁꯤꯗ ꯑꯣꯐꯤꯁꯔ ꯃꯆꯥ ꯃꯁꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯔꯨꯕ ꯉꯝꯒꯗꯧꯔꯤꯕ ꯇꯨꯝꯗꯕ ꯃꯤ ꯍꯧꯗꯣꯛꯄ ꯂꯨꯕꯅꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯨ ꯃꯉꯥꯏ ꯃꯃꯥ ꯂꯩꯕꯥꯛꯄꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯀꯌꯥꯝꯕꯨ ꯂꯩꯒꯦꯅꯦ
ꯍꯧꯖꯤꯛ ꯁꯛꯇꯤ ꯄꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯀꯅꯥꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯁꯛꯇꯤꯁꯤꯡ ꯁꯤꯖꯤꯟꯅꯕꯅꯣ? ꯃꯈꯣꯏ ꯑꯃꯠꯇ ꯄꯣꯛꯄꯗꯒꯤ ꯁꯛꯇꯤ ꯄꯥꯏꯔꯒ ꯄꯣꯛꯂꯛꯄ ꯅꯠꯇꯦꯅꯦ, ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯄꯤꯕ ꯁꯛꯇꯤ ꯅꯠꯇꯕ꯭ꯔꯥ? ꯂꯝꯗꯝ ꯑꯁꯤꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯆꯠꯍꯟꯁꯦ ꯍꯥꯏꯔꯒꯗꯤ ꯁꯛꯇꯤ ꯄꯤꯒꯗꯕ ꯃꯤꯁꯛ ꯈꯟꯕꯗ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛꯁꯤꯡꯗꯨ ꯈꯜꯍꯧꯒꯗꯕ ꯅꯠꯇ꯭ꯔꯥ? ꯃꯗꯨꯗꯤ ꯅꯠꯇꯦ, ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯖꯕ ꯈꯔ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯃꯆꯨꯝ ꯃꯔꯜ ꯀꯔꯤꯁꯨ ꯊꯤꯅꯗꯕ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯅꯤ꯫ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯕꯁꯦ ꯑꯆꯧꯕ ꯁꯛꯇꯤ ꯄꯥꯏꯕꯁꯤꯡꯅ ꯇꯥꯔꯒꯗꯤ ꯑꯩꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯔꯛꯀꯅꯤ, ꯑꯗꯨꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯔꯤꯌꯦꯂꯤꯇꯤꯅꯤ꯫ ꯂꯩꯕꯥꯛ ꯑꯃꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯔꯛꯀꯦ ꯍꯥꯏꯔꯒꯗꯤ ꯈꯨꯗꯤꯡꯃꯛ ꯃꯤꯌꯥꯝꯒꯤ ꯃꯈꯨꯠꯇ ꯂꯣꯏꯅ ꯂꯩꯕꯅꯤ꯫ ꯁꯛꯇꯤꯁꯦ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯂꯩꯕꯅꯤ꯫ ꯃꯈꯣꯏꯅ ꯉꯁꯤ ꯄꯥꯏꯔꯤꯕ ꯁꯛꯇꯤ ꯑꯁꯤꯗꯤ ꯃꯤꯡꯁꯦꯜꯗ ꯇꯥꯕ ꯃꯃꯤ ꯑꯗꯨꯅꯤ꯫ ꯅꯪꯉꯩꯗꯤ ꯏꯆꯝ ꯆꯝꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯕꯨ ꯉꯥꯛ ꯁꯦꯟꯅꯅꯕ ꯂꯩꯕ ꯁꯔꯚꯤꯁ ꯍꯣꯜꯗꯔ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯄꯨꯝꯅꯃꯛ ꯁꯦꯝꯗꯣꯛꯂꯨꯕ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯑꯃꯣꯠꯄ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯏꯁꯤꯡꯕꯨ ꯑꯁꯦꯡꯕ ꯏꯁꯤꯡ ꯑꯣꯜꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯅ ꯒꯪꯒꯥ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯄꯨꯔꯛꯂꯒ ꯍꯩꯖꯤꯜꯂꯒꯁꯨ ꯑꯃꯣꯠꯄꯗꯨ ꯀꯣꯛꯎ ꯍꯥꯏꯕ ꯌꯥꯔꯣꯏꯅꯦ꯫ ꯃꯁꯤꯗꯤ ꯃꯅꯨꯡꯗꯒꯤ ꯇꯞꯅ ꯇꯞꯅ ꯁꯦꯝꯗꯣꯔꯛꯀꯗꯧꯕꯅꯤ꯫ ꯑꯗꯨꯅ ꯀꯥꯟꯅꯗꯦ, ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ꯫ ꯅꯁꯥꯒꯤ ꯂꯦꯚꯦꯜꯗ ꯇꯧꯐꯝ ꯊꯣꯛꯄ ꯈꯔꯗꯨ ꯈꯛ ꯇꯧꯔꯒ ꯂꯩꯌꯨ꯫ ꯅꯪꯕꯨ ꯆꯤꯡꯗ ꯇ꯭ꯔꯥꯟꯁꯐꯔ ꯊꯥꯈꯤꯅꯕ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯔꯤꯕꯅꯤ꯫ ꯃꯗꯨ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯊꯤꯡꯂꯒ ꯊꯝꯂꯤꯕꯅꯤ, ꯑꯗꯨꯅ ꯃꯇꯝꯅ ꯄꯨꯔꯛꯄ ꯉꯥꯏꯌꯨ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯈꯤꯒꯅꯤ꯫ ꯃꯇꯝꯗꯨꯗ ꯅꯪ ꯑꯩꯁꯨ ꯂꯣꯏꯅ ꯌꯥꯎꯁꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯈꯔ ꯈꯛꯇꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯁꯦꯝꯗꯣꯛꯄ ꯀꯔꯤꯁꯨ ꯉꯝꯂꯣꯏ꯫ ꯑꯣꯐꯤꯁꯔ ꯑꯗꯨꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯀꯛꯅꯤꯡꯉꯥꯏ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯂꯝꯗꯝ ꯑꯁꯤꯗ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯤꯀꯞ ꯊꯣꯛꯃꯤꯟꯅꯔꯛꯂꯕ ꯃꯇꯝꯗ ꯃꯗꯨ ꯈꯛꯇꯗ ꯑꯆꯨꯝꯕ ꯂꯝꯕꯤ ꯍꯥꯏꯕꯗꯨ ꯆꯠꯄ ꯉꯝꯂꯛꯀꯅꯤ꯫ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ SP ꯄꯣꯏꯔꯦꯝꯕ ꯎꯄꯥꯏꯁꯨ ꯂꯩꯇ ꯃꯈꯨꯠ ꯈꯨꯠꯇꯨꯝ ꯇꯥꯁꯤꯜꯂꯒ ꯑꯣꯐꯤꯁ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯆꯤꯡꯁꯥꯡꯗ ꯀꯣꯜ ꯇꯧꯔꯒ ꯁꯅꯥꯍꯜ ꯊꯣꯛꯈꯤꯕꯒꯤ ꯋꯥꯐꯝꯗꯨ ꯈꯪꯍꯟꯅꯕ ꯍꯣꯠꯅꯩ꯫ ꯁꯣꯏꯗꯅ ꯀꯔꯤꯅꯣ ꯑꯃ ꯇꯧꯔꯛꯂꯅꯤ ꯍꯥꯏꯕ ꯆꯤꯡꯅꯕꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯅꯕ ꯍꯥꯏꯗꯨꯅ ꯀꯣꯜ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯁꯥꯡꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯛꯇꯕꯗꯨꯗ SP ꯄꯣꯏꯔꯦꯝꯕ ꯇꯧꯐꯝ ꯈꯪꯗ ꯆꯤꯡꯁꯥꯡꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯄꯅꯤ꯫ ꯍꯦꯛ ꯌꯧꯔꯛꯄꯒ ꯒꯦꯠꯇ ꯊꯋꯥꯟꯒ ꯊꯦꯡꯅꯩ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯇꯝꯂꯛꯄꯗꯨꯗ SP ꯄꯣꯏꯔꯦꯝꯕꯁꯨ ꯃꯊꯥ ꯁꯥꯅ ꯂꯩꯍꯧꯏ꯫ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡ ꯑꯣꯄꯔꯦꯁꯟ ꯔꯨꯝꯗꯒꯤ ꯗꯣꯛꯇꯔꯗꯨ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯃꯌꯥꯝꯗꯨ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯣꯏꯅ ꯆꯪꯁꯤꯜꯂꯤ꯫ ꯗꯣꯛꯇꯔꯗꯨ ꯇꯞꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯐꯪꯏ꯫ ꯄ꯭ꯔꯤꯃꯦꯆꯔ ꯕꯔth ꯑꯣꯏꯕꯒꯤ ꯃꯇꯝ ꯈꯔꯗꯤ ꯏꯟꯇꯦꯟꯁꯤꯞ ꯀꯦꯌꯔꯗ ꯊꯝꯗꯕ ꯌꯥꯔꯣꯏ, ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯐꯤꯕꯝꯗꯤ ꯍꯥꯏꯕ ꯉꯝꯗ ꯂꯩꯔꯤ꯫ ꯏꯁꯣꯔ ꯈꯣꯏꯔꯝꯁꯤ꯫ ꯗꯣꯛꯇꯔꯒꯤ ꯄꯥꯎ ꯑꯗꯨꯗ ꯆꯤꯡꯁꯥꯡ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟ꯫ ꯗꯣꯛꯇꯔ ꯑꯗꯨꯗ ꯃꯈꯨꯠ ꯊꯥꯒꯦ ꯇꯧꯔꯤꯕꯗꯨ ꯊꯋꯥꯟꯒ ꯃꯅꯤꯒꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯆꯤꯡꯁꯥꯡ, ꯃꯗꯨ ꯌꯥꯗꯦ, ꯃꯗꯨ ꯌꯥꯗꯦ ꯆꯤꯡꯁꯥꯡ꯫ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯆꯤꯡꯁꯥꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯆꯤꯡꯁꯥꯡꯁꯨ ꯃꯄꯤ ꯁꯤꯟꯊꯅ ꯃꯍꯧꯕꯨ ꯀꯟꯗꯕ ꯌꯥꯔꯣꯏ꯫ ꯅꯈꯣꯏ ꯗꯣꯛꯇꯔ ꯅꯠꯇ꯭ꯔꯣ? ꯑꯅꯥꯕ ꯀꯌꯥ ꯑꯃꯗꯤ ꯀꯟꯕ ꯉꯝꯂꯒ ꯑꯩꯒꯤ ꯅꯨꯄꯤꯕꯨꯗꯤ ꯅꯈꯣꯏ ꯀꯔꯤꯒꯤ ꯀꯟꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯣ? ꯏ ꯌꯥꯝꯅ ꯊꯣꯛꯈꯤꯕ ꯃꯔꯝꯅ ꯕ꯭ꯔꯦꯟꯗ ꯑꯣꯛꯁꯤꯖꯦꯟ ꯂꯦꯚꯦꯜ ꯍꯟꯊꯔꯛꯄꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ICUꯗ ꯃꯇꯝ ꯈꯔ ꯊꯝꯕꯅ ꯐꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯏꯁꯣꯔ ꯈꯣꯏꯔꯝꯕꯤꯌꯨ, ꯑꯗꯨꯒ ꯑꯉꯥꯡꯗꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯎꯅꯕꯤꯕ ꯌꯥꯒꯅꯤ꯫ ꯂꯩꯒꯗꯧꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯨꯗꯤꯡꯃꯛ ꯅꯔꯁꯇ ꯁꯤꯟꯅꯖꯔꯝꯂꯕꯅꯤ꯫ ꯋꯥꯗꯣ ꯍꯥꯏꯔꯝ ꯗꯣꯛꯇꯔꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯆꯤꯡꯁꯥꯡꯗꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯦꯞꯄꯁꯨ ꯉꯝꯗ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯉꯥꯊꯔꯒ ꯐꯝꯊꯗꯨꯅ ꯂꯩ꯫ ꯋꯥꯈꯜꯁꯨ ꯃꯥꯡꯂꯦ, ꯊꯋꯥꯏ ꯍꯛꯆꯥꯡꯁꯨ ꯆꯣꯛꯊꯔꯦ꯫ ꯈꯜꯂꯨꯔꯒ ꯃꯩꯆꯥꯛ ꯍꯦꯜꯂꯛꯇꯨꯅ ꯁꯤꯟꯊꯔꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯨ ꯂꯦꯞꯄ ꯅꯥꯏꯗꯦ꯫ ꯋꯥꯈꯜꯅ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯕꯤꯅꯥꯅ ꯑꯉꯥꯡꯗꯨ ꯄꯝꯂꯒ ꯆꯤꯡꯁꯥꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯇꯞꯅ, ꯏꯕꯨꯡꯉꯣ, ꯌꯦꯡꯉꯨꯅꯦꯍꯦ, ꯏꯁꯨꯒꯤ ꯃꯃꯥꯏꯁꯤ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯆꯤꯡꯁꯥꯡ ꯍꯧꯖꯤꯛꯇꯗ ꯐꯝꯂꯝꯕꯗꯨ ꯂꯦꯞꯈꯠꯂꯛꯏ, ꯑꯗꯨꯒ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ꯫ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯁꯔꯨꯛꯇꯅ ꯈꯣꯡꯂꯣꯏ ꯑꯣꯏꯗꯨꯅ ꯂꯥꯛꯂꯕ ꯆꯤꯡꯁꯥꯡꯒꯤ ꯈꯣꯡꯆꯠ ꯉꯁꯤꯁꯨ ꯃꯄꯨ ꯃꯥꯒꯤ ꯆꯥꯡꯌꯦꯡ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯄꯤꯛꯂꯤꯕꯤ ꯃꯆꯥꯕꯨ ꯑꯉꯧꯕ ꯅꯤꯡꯊꯥꯅ ꯌꯣꯝꯁꯤꯟ ꯃꯈꯨꯠꯇ ꯁꯤꯟꯅꯔꯛꯂꯤꯕꯗꯨ ꯆꯤꯡꯁꯥꯡ ꯃꯆꯥꯕꯨ ꯎꯔꯒ ꯅꯨꯡꯁꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯌꯣꯝꯁꯤꯟꯈꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯊꯋꯥꯏꯅꯤ ꯈꯟꯖꯔꯤꯕꯤ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯉꯥꯜ ꯄꯤꯕꯤꯔꯤꯕꯤ ꯊꯥꯖꯅ ꯋꯥꯈꯜ ꯃꯥꯡꯅ
ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗꯇ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯊꯃꯣꯏ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯃꯆꯥꯕꯨ ꯌꯦꯡꯂꯒ ꯃꯄꯤꯁꯨ ꯁꯤꯟꯊꯕ ꯂꯦꯞꯇꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯃꯥꯙꯕꯤꯁꯨ ꯇꯥꯔꯦ꯫ ꯄꯥꯎꯗꯨ ꯍꯦꯛ ꯇꯥꯕꯒ ꯈꯨꯗꯛꯇ ꯃꯄꯤ ꯁꯤꯟꯊꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯡꯒꯣꯜꯗꯒꯤ ꯀꯨꯝꯊꯗ꯭ꯔꯤꯉꯩ ꯒꯦꯠꯂꯣꯝꯗ ꯁꯅꯥꯍꯜ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯥꯙꯕꯤ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯁꯅꯥꯍꯜꯁꯨ ꯇꯝꯊꯤꯕ ꯁꯛꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯌꯨꯝ ꯑꯗꯨꯗ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯂꯒ ꯆꯪꯂꯛꯄꯅꯤ꯫ ꯃꯥꯙꯕꯤꯅ ꯃꯥꯡꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯀꯦ ꯇꯧꯔꯤꯕꯗꯨ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯃꯥꯙꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯥꯒꯤ ꯂꯨꯈꯝꯒꯤ ꯃꯁꯝꯗꯨ ꯄꯥꯏꯔꯒ ꯏꯃꯨꯡꯗ ꯂꯥꯛꯇꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥꯙꯕꯤꯁꯨ ꯁꯅꯥꯍꯜꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯁꯅꯥꯍꯜꯅ ꯃꯥꯕꯨ ꯃꯥꯒꯤ ꯑꯣꯐꯤꯁ ꯇꯝꯅ ꯁꯣꯔꯣ ꯆꯤꯡꯂꯒ ꯄꯨꯁꯤꯟꯈꯤ꯫ ꯃꯥꯕꯨ ꯐꯥꯍꯟꯕꯗ ꯃꯥꯙꯕꯤꯒꯤ ꯈꯨꯠ ꯆꯥꯎꯅ ꯌꯥꯎꯔꯦ ꯍꯥꯏꯕꯗꯨ ꯈꯪꯕꯗꯒꯤ ꯅꯨꯄꯤ ꯃꯥꯕꯨ ꯑꯣꯠꯄ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯥꯙꯕꯤꯁꯨ ꯉꯁꯤꯗꯤ ꯁꯅꯥꯍꯜꯒꯤ ꯇꯝꯊꯤꯕ ꯃꯇꯧꯗꯨ ꯑꯀꯤ ꯑꯈꯪ ꯂꯩꯇꯅ ꯊꯦꯡꯅꯩ꯫ ꯑꯗꯨꯛ ꯐꯠꯇꯕ, ꯁꯥꯗꯒꯤꯁꯨ ꯍꯦꯟꯕ ꯅꯪꯗꯤ ꯃꯤꯔꯛꯇ ꯂꯩꯒꯗꯧꯕ ꯅꯠꯇꯤꯌꯦ꯫ ꯂꯝꯂꯛꯀꯤ ꯁꯥ ꯀꯩꯒꯤ ꯃꯔꯛꯇ ꯂꯩꯒꯗꯕ ꯃꯤꯁꯛꯅꯤ ꯅꯪꯗꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯀꯔꯤ ꯍꯥꯏꯕꯅꯣꯅꯦ ꯅꯪꯒꯤꯗꯣ? ꯋꯥꯗꯣ ꯍꯥꯏꯔꯒ ꯁꯅꯥꯍꯜ ꯃꯥꯙꯕꯤꯒꯤ ꯃꯁꯝꯗꯨ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯆꯤꯡꯅꯕ ꯍꯣꯠꯅꯩ꯫ ꯃꯥꯙꯕꯤꯁꯨ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯀꯥꯡꯂꯦ꯫ ꯆꯩꯅꯥꯗꯨ ꯈꯥꯡꯖꯤꯜꯂꯒ ꯄꯦꯟꯗꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯏꯆꯥ ꯏꯃꯧꯕꯨ ꯅꯪꯅ ꯍꯥꯠꯅꯅꯕ ꯍꯣꯠꯅꯕꯗꯤ ꯅꯠꯇꯦ꯫ ꯉꯁꯤꯗꯤ ꯅꯪꯕꯨꯁꯨ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯍꯧꯖꯤꯛꯇ ꯃꯗꯨ ꯍꯥꯏꯕꯒꯤ ꯀꯔꯤ ꯀꯥꯟꯅꯒꯅꯤ ꯍꯥꯏꯒꯅꯤ? ꯈꯖꯤꯛꯇ ꯉꯥꯏ ꯅꯃꯧ ꯅꯨꯄꯤꯗꯣ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯔꯛꯀꯗꯕ꯫ ꯅꯨꯄꯤꯗꯣ ꯅꯆꯥꯅꯤꯄꯥꯅ ꯌꯥꯝꯅ ꯄꯥꯝꯅ ꯂꯧꯈꯤꯕꯗꯥꯏꯅꯦ꯫ ꯑꯣ, ꯅꯨꯡꯉꯥꯏꯇꯦꯗ꯫ ꯅꯪꯕꯨ ꯃꯤꯔꯣ? ꯅꯪꯕꯨ ꯃꯤꯔꯣ? ꯏꯄꯨꯔꯣꯏꯕꯕꯨꯁꯨ ꯅꯪꯅ ꯍꯥꯠꯈꯤꯕ, ꯏꯆꯥꯕꯨꯁꯨ ꯅꯪꯅ ꯍꯥꯠꯅꯅꯕ ꯍꯣꯠꯅꯕ, ꯑꯗꯨꯒ ꯏꯃꯧꯕꯨꯁꯨ ꯅꯪꯅ ꯑꯋꯥꯐꯝꯗ ꯇꯥꯍꯟꯕ꯫ ꯅꯪꯗꯤ ꯁꯥꯅꯦ꯫ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯄ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯕꯗꯣ ꯑꯩꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯅꯤ? ꯅꯆꯥꯅ ꯑꯩꯕꯨ ꯐꯥꯅꯅꯕ ꯁꯤꯜꯂꯤꯕꯗꯨꯒꯤ ꯃꯍꯩꯅꯤ ꯃꯄꯥꯒꯤ ꯂꯃꯟ ꯈꯨꯝꯅꯅꯕ ꯍꯣꯠꯅꯔꯤꯕ ꯍꯥꯏꯕꯗꯨꯔꯥ? ꯀꯔꯤ ꯁꯥꯔꯤ ꯍꯧꯖꯤꯛꯇꯤ ꯃꯈ꯭ꯋꯥꯡ ꯇꯦꯛꯂꯒ ꯇꯣꯛꯂꯦꯗꯣ? ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯑꯩꯅ ꯈꯪꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯏꯋꯥꯕꯨ ꯁꯤꯡꯅꯕꯒ ꯑꯩꯅꯁꯨ ꯅꯪꯕꯨ ꯁꯤꯡꯅꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯈꯟꯒꯅꯤ? ꯑꯩꯅ ꯄꯤꯔꯤꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡꯗꯣ ꯈꯔ ꯈꯛꯇꯅꯤ, ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯀꯌꯥ ꯑꯃ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯃꯨꯡꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕ ꯅꯪꯕꯨ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯀꯔꯤ? ꯑꯩꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯕ? ꯑꯩꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏꯗꯤ ꯀꯩꯅꯣ? ꯋꯥꯗꯣ ꯍꯥꯏꯔꯒ ꯃꯃꯤꯠ ꯃꯅꯥ ꯑꯔꯩꯕ ꯃꯈꯩ ꯁꯪꯗꯣꯛꯂꯒ ꯃꯥꯙꯕꯤꯕꯨ ꯐꯨꯅꯅꯕ ꯃꯈ꯭ꯋꯥꯡꯗ ꯐꯥꯔꯤꯕ ꯕꯦꯜꯠꯇꯨ ꯁꯠꯇꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯃꯥꯙꯕꯤꯁꯨ ꯍꯟꯕ ꯂꯩꯇꯦ꯫ ꯀꯥꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯒ ꯀꯗꯥꯏꯗ ꯀꯔꯤ ꯄꯥꯏꯕ ꯌꯥꯕ ꯄꯣꯠ ꯂꯩ ꯍꯥꯏꯅ ꯌꯦꯡꯂꯒ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯂꯤꯛꯂꯤꯒꯤ ꯐ꯭ꯔꯦꯝ ꯑꯃ ꯂꯩꯔꯤꯕꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯤ꯫ ꯑꯗꯨꯒ ꯁꯅꯥꯍꯜꯒꯤ ꯃꯀꯣꯛ ꯇꯝꯅ ꯂꯪꯂꯛꯏ꯫ ꯁꯅꯥꯍꯜꯁꯨ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅꯤꯡꯅ ꯕꯦꯜꯠꯇꯨꯅ ꯂꯥꯝꯗꯅ ꯀꯟꯕ ꯍꯧꯔꯛꯏ꯫ ꯃꯥꯙꯕꯤꯁꯨ ꯑꯔꯩꯕ ꯑꯄꯥꯏꯄꯣꯠ ꯈꯨꯗꯤꯡꯃꯛ ꯑꯗꯨꯅ ꯂꯣꯏꯅ ꯊꯣꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯁꯅꯥꯍꯜ ꯍꯟꯗꯛꯃꯨꯛꯇꯤ ꯇꯦꯕꯜ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯗ꯭ꯔꯥꯋꯔ ꯑꯃ ꯐꯠ ꯍꯥꯡꯗꯣꯛꯏ꯫ ꯑꯗꯨꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯅꯣꯡꯃꯩ ꯄꯤꯁꯇꯣꯜ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯥꯙꯕꯤꯅ ꯌꯣꯠꯀꯤ ꯇꯦꯕꯜ ꯂꯦꯝ ꯑꯃ ꯂꯩꯔꯤꯕꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯂꯪꯂꯛꯄꯗ ꯁꯅꯥꯍꯜꯒꯤ ꯃꯀꯣꯛꯇ ꯁꯥꯐꯨ ꯀꯟꯅ ꯄꯥꯜꯂꯤ꯫ ꯁꯦꯀꯦꯟ ꯈꯔꯗꯤ ꯁꯅꯥꯍꯜ ꯃꯀꯣꯛ ꯉꯥꯎꯔꯒ ꯂꯩꯔꯤꯉꯩ ꯃꯥꯙꯕꯤꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯗ꯭ꯔꯥꯋꯔ ꯃꯅꯨꯡꯗꯒꯤ ꯄꯤꯁꯇꯣꯜꯗꯨ ꯐꯠ ꯄꯥꯏꯈꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯈꯔ ꯆꯠꯊꯣꯛꯂꯒ ꯁꯅꯥꯍꯜꯕꯨ ꯑꯦꯝ ꯇꯧꯔꯒ ꯂꯩ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯙꯕꯤ ꯃꯁꯝ ꯃꯅꯥ ꯄꯨꯡꯐꯥ ꯐꯥꯔꯦ꯫ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯨ ꯁꯤꯟꯊꯔꯛꯏ꯫ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯅꯤꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯅ ꯑꯀꯤ ꯑꯈꯪ ꯂꯩꯇꯅ ꯃꯆꯥꯒꯤꯗꯃꯛ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯈ꯭ꯔꯦ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯅꯪꯅ ꯍꯥꯠꯄ, ꯏꯆꯥꯕꯨꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯄꯨꯟꯁꯤꯗ ꯍꯤꯡꯍꯟꯕ, ꯑꯗꯨꯒ ꯏꯆꯥ ꯏꯃꯧꯕꯨꯁꯨ ꯅꯪꯅ ꯑꯋꯥꯐꯝꯗ ꯇꯥꯍꯟꯕ, ꯍꯟꯖꯤꯟ ꯂꯃꯟ ꯈꯨꯝꯂꯕꯁꯨ ꯑꯩꯒꯤ ꯊꯋꯥꯏꯅ ꯄꯦꯜꯂꯔꯣꯏ꯫
ꯍꯥꯠꯂꯨ ꯑꯩꯕꯨ ꯍꯥꯠꯂꯨ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯑꯩꯕꯨ ꯍꯥꯠꯂꯒ ꯅꯆꯥꯅꯨꯄꯤꯅ ꯅꯪꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯒꯅꯤ ꯃꯄꯥ ꯍꯥꯠꯄ ꯉꯝꯕꯤ ꯃꯤ ꯍꯥꯠꯄꯤꯅꯤ ꯍꯥꯏꯗꯅ ꯅꯆꯥꯅ ꯍꯥꯏꯔꯣꯏꯗ꯭ꯔꯥ ꯋꯥꯗꯨ ꯉꯥꯡꯅ ꯉꯥꯡꯅ ꯁꯅꯥꯍꯜ ꯃꯥꯙꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯣꯡꯃꯩꯗꯨ ꯃꯥꯙꯕꯤꯒꯤ ꯃꯈꯨꯠꯇꯒꯤ ꯃꯨꯟꯅꯕ ꯍꯣꯠꯅꯩ ꯃꯥꯙꯕꯤꯁꯨ ꯊꯥꯗꯣꯛꯇꯦ ꯅꯣꯡꯃꯩꯗ ꯂꯣꯛ ꯆꯤꯡꯍꯧꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯁꯣꯝꯗꯅ ꯍꯦꯟꯊꯣꯏꯗꯤ ꯃꯄꯥ ꯌꯨꯝꯗ ꯂꯥꯛꯏ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ ꯃꯥꯒꯤ ꯀꯥꯗꯒꯤ ꯀꯨꯝꯊꯔꯛꯄꯗ ꯃꯄꯥꯟꯗ ꯁꯤꯐꯥꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯪꯉꯛꯅ ꯍꯪꯂꯛꯏ ꯀꯔꯤ ꯃꯔꯝꯒꯤ ꯂꯥꯛꯏꯅꯣ ꯁꯔꯒ ꯂꯣꯏꯅꯅ ꯂꯥꯛꯃꯤꯟꯅꯕꯅꯤ ꯃꯄꯥ ꯂꯥꯛꯏ ꯍꯥꯏꯔꯛꯄꯗꯨꯗ ꯍꯦꯟꯊꯣꯏ ꯏꯪꯉꯛꯅ ꯍꯥ ꯀꯩꯕ ꯄꯥꯕꯨꯡꯒ ꯍꯣꯏ ꯉꯥꯡꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯏꯃꯨꯡꯂꯣꯝꯗ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯍꯦꯟꯊꯣꯏ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯈꯨꯗꯛꯇ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ ꯑꯗꯨꯒ ꯃꯄꯥꯒꯤ ꯑꯣꯐꯤꯁ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ